ꯑꯩꯈꯣꯏꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗꯤ ꯂꯩꯕꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯦ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯀꯦꯝꯄꯦꯟ ꯗꯤꯁꯦꯝꯕꯔ 2ꯗꯒꯤ ꯍꯧꯔꯒꯅꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯄꯣꯏꯟꯠ 9 ꯌꯥꯎꯕ ꯗꯤꯃꯥꯟ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯦ ꯃꯁꯥ ꯃꯁꯥꯒꯤ ꯈꯟꯗꯨꯅ BJPꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯏꯜꯂꯒ ꯆꯠꯍꯜꯂꯤ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯀꯦꯝꯄꯦꯟ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇꯒꯤ ꯆꯪꯁꯤꯟꯗꯨꯅ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯜꯍꯧꯗ꯭ꯔꯕꯗꯤ ꯀꯟꯕ ꯉꯝꯂꯔꯣꯏ ꯂꯣꯏꯅꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯄꯣꯏꯟꯠ 9 ꯌꯥꯎꯕ ꯗꯤꯃꯥꯟꯁꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯊꯣꯛꯆꯣꯝ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯌꯦꯟꯐꯝ ꯑꯃꯗ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤ ꯍꯣꯠꯅꯅ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯂꯨꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯨꯅꯤꯇꯤ ꯑꯣꯏꯗꯕ ꯇꯣꯉꯥꯟꯕ ꯃꯁꯛ ꯃꯑꯣꯡ ꯎꯔꯛꯄ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯁꯤꯜꯂꯤꯕ ꯑꯃꯗꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯉꯝ ꯁꯥꯟꯕ ꯉꯝꯗꯕꯒꯨꯝꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯂꯥꯜ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯟꯊꯕ ꯇꯥꯏ ꯇꯍꯥꯅ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯃ ꯆꯪꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟꯅꯤ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀꯦꯝꯞꯇ ꯊꯕꯛ ꯁꯨꯕ ꯆꯪꯈꯤꯕ ꯀꯃꯜ ꯕꯥꯕꯨ ꯀꯧꯕ ꯃꯤꯇꯩ ꯃꯆꯥ ꯑꯃ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯉꯛꯄꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯅ ꯅꯥꯀꯜ ꯅꯥꯝꯃꯗ ꯇꯣꯡꯁꯤꯟꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯕꯒꯤ ꯃꯃꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯥꯗꯨꯅ ꯂꯥꯛꯂꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯕ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯒꯨꯝ ꯇꯧꯏ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤꯗ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯀꯦꯟꯗ꯭ꯔ ꯑꯗꯨꯒꯤ MLAꯒꯤ ꯑꯣꯄꯣꯅꯦꯟ ꯑꯃꯗꯤ ꯔꯨꯂꯤꯡ ꯍꯥꯏꯅ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯃꯤꯡꯗ MLA ꯉꯥꯛꯅꯕ ꯑꯃꯗꯤ MLAꯕꯨ ꯊꯨꯒꯥꯏꯅꯕ ꯆꯤꯡꯊꯅꯕ ꯀꯥꯡꯕꯨ ꯑꯃ ꯊꯣꯛꯂꯛꯄ ꯇꯧꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯄꯣꯏꯟꯠ 9 ꯌꯥꯎꯕ ꯗꯤꯃꯥꯟ ꯑꯃ ꯊꯝꯈ꯭ꯔꯦ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯨꯗꯤꯡꯃꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯨꯒꯗꯕꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯌꯥꯎꯔꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯀꯗꯕꯅꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯑꯁꯤ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯅ ꯈꯨꯗꯛꯇ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯊꯨꯕꯗ ꯃꯄꯨꯡ ꯐꯥꯅ ꯍꯟꯗꯣꯛꯀꯗꯕꯅꯤ IDPꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯣꯠꯅꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯕꯨ ꯀꯨꯀꯤꯂꯦꯟ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 3ꯇ ꯅꯧꯅ ꯊꯝꯖꯤꯜꯂꯛꯄ ꯑꯄꯥꯁꯄꯥ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯈꯤ ꯁꯣꯃꯦꯟꯗ꯭ꯔꯣꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯇꯧꯔꯤꯕ ꯑꯄꯤꯜꯗꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯀꯦꯝꯄꯦꯟ ꯆꯠꯊꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪꯁꯤꯡ ꯍꯥꯏꯕꯗꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯆꯠꯄ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯇꯧꯕꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗ ꯑꯄꯤꯜ ꯇꯧꯔꯛꯈꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯁꯦꯝꯈꯤꯕ ꯑꯗꯨ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯕ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯉꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯁꯥꯟꯅꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯊꯪꯒꯤ ꯃꯤꯐꯝꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯗꯨ ꯈꯪꯅꯅꯕ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯗꯥꯕꯤ ꯇꯧꯈ꯭ꯔꯦ ꯖꯅꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯃꯈꯥ ꯇꯥꯅ ꯁꯦꯅꯥꯄꯇꯤꯗ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥꯃꯛ ꯁꯦꯅꯥꯄꯇꯤꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯗꯒꯤ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯑꯣꯏꯅ ꯁꯥꯟꯅꯈꯤ 2013ꯀꯤ ꯗꯤꯁꯦꯝꯕꯔ 9ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯨꯅ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯁꯦꯝꯈꯤꯕ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯇꯛꯁꯤꯜꯂꯛꯈꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯃꯗꯨꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯊꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ UNCꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯔꯣꯜ ꯕꯦꯛ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯔꯕꯒꯦ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯅꯠꯇꯅ ꯃꯩꯇꯩꯒꯤ MLA ꯔꯥꯃꯦꯁꯣꯔꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ
फोंदोक्रे मिजोराम की चीफ मिनिस्टर लालदो होमाना मणिपुर मनुंगी ओइबा वफमदा खुद थिंजिनबा मरम चादे मणिपुर की चीफ मिनिस्टर एन बिरेन मफम लोकथोकदबनी हाइबा चिनगुकी नेशन की एजेंडा मपान थोरकपनी वार ऑन ड्रग्स एंटी ट्राइबल पॉलिसी नि हाइबा यानिंगते मिजोराम लेंगाकना तौबदी याबा अदुगा मणिपुर ना तौबना एंटी ट्राइबल पॉलिसी नि हाइबा असि मिजोराम चीफ मिनिस्टर की मरई अनि लोंगबा वांगांग अकन ममोंग कदेम तवी हाइना मणिपुर लेंगा की मुद छिलगा DIVR ना थाद्रोक चेरोल अमन हाइरी चिट मरक असिदा मिजोराम की चीफ मिनिस्टर द नतना मितै की MLA रामेश्वर नसु चीफ मिनिस्टर सिलगा इरांग असि फगनी हाइना फोंदोक्रे मिजोराम की चीफ मिनिस्टर असि यूनाइटेड स्टेट ता इंडिया बांग्लादेश म्यांमार लेबाक अहुमदगी लम मचेत मचेत फक्तोलगा क्रिस्तान नेशन अमा सेमनबा वाफम फोंदोकलुबगी वाथोक ओइखिबदा ngairibani लालदु होमागी पॉलिटिकल खोंचत असि वाथोक्तन लोयरबा मिसक अमनी सर्विसतगी तोलगा राजनीतिदा खोंदाबा हौखिबनी 1943 एंटी डिफेक्शन लोगी मखादा अहानबा ओइना MP दगी डिस्चार्ज तौबा मिसक ओइकी मदगी मतुंग सही कुंथ्राग मरी लेरगा कुमजा 2020 अमुक हन एंटी डिफेक्शन लोगी मखादा MLA ओइबदगी डिस्क्वालिफाइड ओइबा अहानबा मिसकचु मिजोराम चीफ मिनिस्टर नि असिगुम मिजोराम चीफ मिनिस्टर असिना मणिपुरदा मियामगी लेंगाक मुथतलगा प्रेसिडेंट रूल थंगदबनी हाइना फोंदोकली माक मसामक इंडो म्यांमार ngkhoi paringda sambal khapgi thabak tiaroi haina phongdokliबनी जो मियाम पुनसिनगदबनी हाइना लाउरी मणिपुर दगी कुलाई पाइबा मिलिटेंट सिंगना मखोगी नोमई दिल्लीदा ओनसिलकप याय मदु थोक्तृंगैदा हाना कुलाई फगत हौबा तंगाई पदे हाइबो फमसु फों मसे सरकार यावो सरकार चैबो थोने दो पेनदम तक सुमै हाइजगे अखोगी याम नुवाइतिसे कंग सेंगो बाबो थबक से मपान कंपनी दे पियेबो कमाय तौ खंगदे मसी वाइथौगा फुम सेंगे बुकले नुवाइरगल पाक्रोनि फुम तादो किस तो अनौ कंपनी न पाए ngasai karo lising hum taba war sabai thobok to masa masa ne yawi se si conductor profit na 10% le ramne karo lising hum gi laba karo so hum na tra si pono ma ba cha kha ba pa ni mi na pai ga pem je swai gi se akoi de le pem lo chi ji oji ko ken do ngum da le kana kan masi saka se le ba RDN minister khamsan ga ona bisi minister ga boni anda ba khang ge mani ko gi le ba hot issue si da ai yo le mo am tang sum tham ja ge se so mayam the village village am haitar amak tang le ne thoi irang chi lotion be yana gi tum go chat pe amak tang haitar ko lupa haitar am le ne adu gi makhada mi am si bo ro mang lo to ni haitar adu ko jikti adu gi thabak ko phang ni phang tong an ba imai be me an dana pham hai kan am no kendal le so hai choi to ko khoi je war kan pathung am de yo ngam da haitar ta khoi di MLA ma jeng ji pun de mai ko si ju pun de so ne tong an bon ma ma khela ba de gi adu pun de adu bo akoi su ke de objecti khoi di Puru mayam litor chat pangamba tu MLA mayam council le chat pangamba anoba leader ma ai taka wa smai thamjage akoi dum onabi simi sar ma ai development ka mateng pangme tu leba ki su di anu mot khana bi ai changge mai an han meeting da yaw de adu leba ki su khara thamoi seng na question da ma har thaw ma to ko de pam de